Laibak sin bathungna satharakliba bank strike na PSB service ta chaitheng pirakpa numit nini sure. Government ki lender sing privatize tawna ba policy gi mayokta laibak sida laiba public sector bank PSB haina khangnariba sigi union mapan na lusingduna satharakpa bank strike adu ngasigi tharaga numit nini sure. Bank sing da strike tawkhiba sina customer sing da makhoina sell kaithokpa deposit tawba check clearance remittance service government ke transaction sing amadi business transaction tawbada chauna chaitheng pire. Union mapan gi apun bapodi ama oiriba United Forum of Bank Union UFBU haina khangnariba sina March 15 amasung 13 si strike tawkhibani. UFBU gi member singi manungda All India Bank Employees Association AIBEA haina khangnariba amadi All India Bank Officer Confederation AIBOC haina khangnariba amadi National Confederation of Bank Employees NCBE All India Bank Officers Association AIBOA amasung Bank Employees Confederation of India BEFI haribasing asi yauri. Indian National Bank Employees Federation INBEF Indian National Bank Officers Congress INBOC National Organization of Bank Workers NOBW amasung National Organization of Bank Officers NOBOSU member oina yauri. Ngarang union singna hai chauranga leibak sigi staffer lakh tara rom strike asida saruk yari masi mai pakpa amani. Finance Minister Nirmala Sitaraman na mahaki sahi 2021-2022 gi union budget ki speech ta government na public sector bank ani amasu privatize tawna ba thabak paikhatli haiki. Government na makhoi gi maru oibe stake adu ing 2019 da yonduna IDBI bank asi hana privatize tawkhrabani amadi hokhiba sahi mari asida public sector bank taramari punchin khrabani. Ningthokaba numita employee sing amasung officer sing na strike te yaushin ki amadi masi chauna mai pakpani. Strike asina maram oiraga bank ki normal service ta apan pi ki haina AIBEA gi General Secretary CIDS bank kat chalamna haiki. Ngasi su tongan be state sing dagi aikhoi gi union sing na mai pakna strike sanction bagi pau phangi. Ayamba bank branch sing thonglon sin ki haina mahang haiki. Mahang hai naha employee kya na protest asida mang thaduna saruk yari. Masina takpadi privatize tawbana manglakadaba adu khangbadagini. Atop pau mana Iranian forces na leinungda leiba missile gi city ama uthokhre. Iran gi dharma gi sasan ngakthokna bagi damakta leiriba Islamic Revolution Guards Corps IRGC hana khangnariba sigi novel force na ballistic missile cruise missile amasung electronic warfare system sing pairaga thamba leinunggi achoba city ama uthokhre. Ngasidi naval warfare da Iran gi missile gi sakti angak phangna chawkhalakpa uba phangle haina IRGC gi commander in chief Hussein Salamina missile city adu hangdokpagi thoramda phongdoki masi karamba mafamda leibano haibadudi phongdoki de. State television da thadokpa footage da thoramadu da tongan ba range ki ballistic amasung cruise missile kayamrom uba phangki. Projectile sing si leinungi site asida leiba surung sing dagi kapa mobile launcher dagi natraga Iranian civil defense system gi facility sing dagi kapa yai hairi. Atop pau mana mifam mangoina na North Korea na manam namthiba thokandana ba hona biu haina US ta section wa haikre. United States ki Joe Biden administration gi mayokta ahan boina wangang thorokpa oina North Korea gi dictator Kim Jong Un gi machanupi amasung sakti yamna leiba leader ama oiribi Kim Yo Jong na mathangi sahi mari asi nungaina tumba pamnabadi manam namthiba thokandana ba section biu haina ngasi United States gi mafamda warning tawkhre. Kim Yo Jong na phongdokliba wafam si US ki State Department ki Secretary Anthony Blinken amasung Defense Secretary Lloyd Austin na Japan amasung South Korea da official khongchat oina leidingai talaktani. US ki top secretary ani si ngasi Tokyo khongchat loisilaba matung hayeng South Korea da amuk chatuna issue kaya gi matang da wa khanagadawri. Leader ani si China ki thausil kaya North Korea gi nuclear threat amasung atai issue kaya gi matang da wa khananaba lakhibani. Aikhoi gi lamdam asida kantruk manam namhannaba US ki anouba administration na kanna honaba sida aikoina tanja asi lodana section wa haibani. Makhoina lakadariba chahi mari sida ningthina tumba pamlabadi ahanba khongthang maktada manam namthi handana ba honaba phai haina Kim Yo Jong na haiki.
Inter Korean Affairs Supaiba Senior Official asina United States amasung South Korea gi marakta military exercise tawbagi damakta su kanna yaning daba phongdoki makhatana South Korea ga pau phauna ba darkar tadre haina khalabadi sahi taragi khujing kaya helba Inter Korean mari yengsinna ba ruling party gi unit ama muthatkani amasung Englishing ani ga tarani panda military tension hanthana bagi damakta nakal ani na yanakhiba agreement thadokna basu khannarakani haina ruling Communist Party gi top leader su oribi Kim Yo Jong na phongdoki